Directorate of Information and Public Relations Office asi Marilena Singh Yang Sindabadigi award upon Pick Tale Heidi. Kurumjari ISTV ki pau miyang tabiri bapuna makpu taramna oksari hauzik kemaru eba pau sandongna pijari. Manipur Sarkar na paikat pa sakot tharangi thabak sing miyam da khanghan naba amadi paumi sing yaifa tharangi thabak kaya paikat naba Ladiba Directorate of Information and Public Relations DIPR Office asi mathau nitina tawba ngamdre haide. Marilena Singh na yang sindabadigi award apakaya na pik thale. ISTV News na phangba pau gi matung ina Directorate asigi apunba staff sam humdraga nitoi legedabada hauzik subnatigi humputaruk khaktangaire. Tamilong Ukrult Amadi Sursanpur Ladiba District Information Office Singi District Information Officer Laitre Thawal Gisu Sayed Naduna Lady Amadumda Delhi Ladiba Information Center Asida Joint Director Oina Laiba Mega Sandra Kongbam Asi Manipur Sarkar na Satkiba February Gitang Mapanda Additional Director Oina Order Talk to Na Infal the Lainaba Kangan Krehaide Adum Oinamak Mega Sandra Kongbam Asi Masa Hozikadai da Taba Puribagi Haiba Chapsaba Kang Mangamde Hare Atopa source Amagi Matung Inadi Mega Sandra Kongbam Asi Additional Director Wena IPRG Joint Secretary Kangung Joring Lana February Gitang Kungamapanda Additional Director Wena Promotion P Krabasu Mahaki Sabsaba Posting Mafam P Tabadigi Hauzik Delhi the Ladiba Information Center da Makatana Lady Hare Amarumda Mega Sandra Kongbamna Hana Joint Director Oina Thabak Puramba Delhi the Ladiba Information Center Asida Lainanaba Infadigi Mi Amata Thaba Laitri Haide Directorate Asigi Chapsaba Legedaba Post Masing Asigi Tangkai Paba Masing Suna Laitaba Amadi District Information Office Singda District Information Officer Sing Laitaba Yawakaya Asinamaram Oiduna Manipur Sarkar na Paikaliba Tungan Bat Thabak Tharum Sing Singi Manung Hanjin Mafam Sing Yauna Miyamda Ningtina Kangan Bangamdre Matam gi Ladiba Paumi Singi Yaifa Tharangi Thabak Singsu DIPR na Mapung Fana Paikat Pangamdre Haide Pangaida Training Lodaba ASI Amadi SI gi Passing Out Period Pangthokte Haiduna Ngarang Khongjang Sangsin Bada Trainer Ama Phukiba Amadi Passing Out Period Pangthoknaba Paisa Piyo Haina Maral Sibo Wafam Phongdok Khibabu Yaning Daba Phongdok Tuna Ngasi Ayuktagi Amuk Khanna Trainer Kangbuna Khongjang Sangsin Bahaukre Masing Yamlaba Trainer Sing Aduna Lambida Thorok Tuna Uwa Phaijin Ki Paisa Piyo Haidaba Miyoi Adu Kanano Haiba Mayak Singna Khangan Gadabani Director na Training Center Manungda Construction ge Thabak Thoram Tawhallaga Trainer Singbu Thabak Suhanba Napi Kaknaba Machine Lainabani Haiduna Hausi Tawhallaga Machine Laikidaba Amadi Mahana Satariba Thawumbo Yaning Daba Phongdok Naki Mafam Aduda Police ki Makok Thongba Official Sing Laktuna Wari Sana Kre Hauzik Fabagidi Yasinabagi Pau Phangba Laitri Director Chandramani Sindrabadi Training ga Marilenaba Thabak Thorum Amata Tauroi Haina Phongdorakri Riba Matik Chadraba Director MPTC gi Mahuta Training da Hena Thawa Yauba Anoba Matik Chaba Director Amatang Lagliba Tangkun Mathoi Marski Tangkun Mathoi Manunda Sinduk Piu Haina Staff Sina Phongdok Chari Sinduk Tri Baba Staff Sina Training ga Marilenaba Thaba Mata Tauroi Haina Khangan Jari Satkiba February gi Tang Taraga Mapanda Kurai Angom Lekai de Leba Ning TV Restauranta Nupi Ani Yauna Mi Ahum Nomaina Kaplam Bada Sokpadigi Ras Medi City da like another Kibi Restaurant Mapugi Loinabi Kurai Angom Lekai Digi Lasam Ongbi Romita Ngasi Ayuk like a Namangamdana Laikidre Ta Asiki Kungo Hum the Digi Kunga Manga Faba Yaksang Kumagi Tanga Tangana Suti Labana Rims Hospital Amasung Dental College da Miyam gi Yengduna Ta Asi Kungo Hum Doidi Suti Orderoi Haire Rims Hospital Asi Numit Asida Mahu Sagum Function Taunaba Staff Kudimakna Office Karaktuna Masamasagi Matau Tawanabasu Rims ki Medical Superintendent Professor M Amubagi Cherol Amana Haire Pauki Maraktana Aten Break Ama Laminase Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr Madhubala Laser Beauty Clinic MZ Avenue Imphal
नौना हंगजरे Z Hyundai Authorized Servicing Center कंपनी ना अयाब पीरबा ट्रेनिंग चपचाना पास तौरबा मतम सिगी मतिक चारबा खुदसु खुलागी मतेंग सेम सारिबा Z Hyundai Authorized Servicing Center अखोई खुदोंग चाबा सिंगदी पैंट बूट AC charger tire inflator wheel balancer wheel aligner spare parts pick up and drop अमुक्तंग नेंगसिन बिरउ अखोई की एड्रेस ती खाबम लमखाई near IGAR South Mantri Pukri अदुम करीगुम्बा अवाबसिंग असि मायुंगनबा थोकलबा मरोई मनंग यामना यावबा चिंजाक चाबा मपालदा टोइना चाबा लिवर दा अकाइबा लाक्लबा नत्रगा लिवर गी मपानगन छोंथरकपा तारबसु करिशु वानिंगाई लेट्रे लिफ्साफ सिरप सिजनबियु अदुंगी अवाबा पुनमक कोकनबगी पाम्बैनी डायबिटिक न नारबा अनाबसिंगनसु सिजनबा यारबा लिफ्साफ कैप्सूल शु फंगबिगनी लिफ्साफ सिरप अमदी लिफ्साफ कैप्सूल नारगा लायंगबबुदी नाद्रिंगाई दा सक्सेल होबना हेना फै जोलिप 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi jolip syrup amasung capsule diabetes singidamakta jolip capsule chabiu All Lambuland opposite GP Women College. Admission open for class 11 and 12 sciences. Foundation course for physics, chemistry, biology and maths. Duration 5 months. Board for CBSE and COSIM. Class commencing from 4th April 2016. Only 40 students per batch. India gi ahanba National Awardee Government of India na piba Silver Dew. Makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol loktak industry industrial state takiel da contact tobiu delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Break ki matungda taramna oksari makataba pau kharaga pizari lakliba General Assembly election da Nauria pakhang lapa kendra da miriap oinanaba konthauza manoranjan gi election campaign hogdok khibaga loinana election committee semkhre mahaki mayumda pangthokkiba campaign hogdokkiba aduda kendra sigi polling station nifuga mathoi digi miyoi kayana saruk yakhi hana kadagi additional chief engineer oiramlaba ke manoranjana miyam gi thabak taunaba mikhal da miriap oinanaba songthorakpani haikhi anga koi ngasi tawiriba tagiba minister MLA kayana su koi whatsapp pirami to ti sing pini mai phangalani adu tawni adubu punamakto अखोइना पामजबा पांदमदु योगदबदगी अइना अमुक्तंग मयामसे अइ तौरगा अइ मसी नौरिया पाखंग लाप केंद्र से अमुक्तंग मिमानब केंद्र मिगी मंगा अमा ओहेनबगी पांदमसिदा इन तौजेब लोइसिलकपदा मरुइबा पाव अमुखना Directorate of Information and Public Relations Office asi mari leinaba singa yengsindabadigi award apana pik thale hairi Miyang tabiri ba punamakpu amukahana kurumjari